Iresa mayamgi puning singsingjage Manipurda leibiraba nungsiraba imasing lupsing organization sing ai puning singsingjage ngasi aingoda thoiba thawdoksi laibak thiba anirak suna thokpa thawdokni haina aini lawjagani ahambagi thawdokna nomai pairaga ainu phagodagi honaraba thawdok adugi achumba wayal puthokpiu leinabasing puthokpiu aigi asweba aramado puthokpiu leibak myam khangna puthokpiu haibagi cherap asida khanghaudana ibungna adumayamna khangnare ai mingnu panjage ibung KCP nongjon komana ai social media da chahi amagi athingba thamlakpa karigumba athingba thambasida hek social media da hairako iba taragadi maduda tholapa aphapata daita punama Ichanthoi logadabani haiba yamna akanba yeknaba amada thamgadaba adugumlaba cherol ama thamakpadu aduki matik ai nachanamu ina nuwaijade ai ibungna nuwaitaba leibado ai phajana wai sanasi ai ibunga wai sananaba ibung kaya ima kaya da ai haidaba nate ai haijakiba lei wai sanasi kari pendaba ai ibung khaptagi wanate Manipurda lariba yaw ichinaw loinamak ai loinamak haijai sanasi wari sanasi haina maramaduna ngasi ki thawdok aduki matik yam nuwaite ngasi ki thawdok se ai yumna thopa